Flex Kapliba Singga Meelal gi Maru Oiba Misinga Phaminnaduna Yanaba Purakkhre Hairi MEETEI EROL EYEK LOINASILLOL APUNBA MILAL KANGLEIPAK MEETEI THADORAKPA CHEROL AMADA LAMDAMSIDA LOL MEYEKSIBU MAPUNG PHANA CHAOKHAT-HANNABAGI PANDAMDA Flex Kapliba Singga HOUKHIBA March ki tarik 23 da Meelal MAYAI LOISANGDA Phaminnaduna kumja lising ani ga 23 gi February da ANIRAK THOKNA Phaminnaduna Yanakhiba MIYAMDA KHANGHANNABA THETLIBA banner signboard holding backdrop khudingmak makhada thariba mayek adugi mathakta thariba mayek aduna saruk ahum thokpagi manungda ani chahonba haina yanakhiba adu leibaki irang namaram oiraga mapung phana chatnaba ngamkidaba adu haujikti mapung phana chatna hanba haina yanakhre hairi loinana Meelal na chahi kudingi class 1 dagi 10 fawgi mahiroi singi mitei me ke athoi hen changdam naba jiribam yauna tapaki district tarukta pangthokuna lakpadu handak chahi gi oina lakliba august ki tarik ani da pangthok lagani changdam naba sigi form gi mamal lupa chamaga yankhai oigani changdam naba asigi manana first second amasung third ki oina lupa lising manga lupa lising mari amadi lupa lising ahum loinana certificate lengyan momento pibaga loinana consolation prize ki oina category khuding maki mahiroi 33 khangatuna lupa lising amam loinana certificate lengyan pigani hairiba changdam naba sigi mana tha simaki august ki tarik 19 da lebaki masak naiba miyoi kya yauna yenthokani hairi akopa marol singidamak phone number 7005808712 asidagi khangba yagani loinana Meelal gi thopuba sing district ki yauna amadi lol mayek asibu nungsi jaba khuding makna chahi asige I card sem nabagi damak lakliba April gi tarik 10 fawbuda Meelal mayai loisangdagi form lauraga photo passport ama yauna pisilakna ba CHEROL asina makhata na khangalakli